Arambai News Guwahati da Maitilongi pau tabiriba singbu ihan handumaktada chingangbam Sujitrani na kurumjari. Hojing asigi samlappa mariba pau sing lobirase. Lalholub Alpha gi Chief Paris Baruagi mafamda lale haizakibagi damag Assam gi Chief Minister Himanta Biswa Sarmana maki Cabinet colleague amadi T Tribe amasung Employment Minister Sanjay Kishanda so cause notice ama pikre. Magna kari maram gi damak Paris Baruada lale haizakribano haibagi chapchaba maram piraknabasu khanghanke. Ningsing bayai Alpha gi Chief ki mayokta nganglubadagi lalholubasigi maikidagi ki halakrabagi matung Tinsukiadagi karakhiba MLA amadi Minister su oriba misagasina haukiba me 15 da phongna miyam mamangda lale haizakibane. Assam ising ichaugi phibam hanadagi yamnamak phagalakle turel singi mai hantharakre adubu ising ichauna maramoiduna handaki ichao sida yamnamak sokhiba Nagaon district ta miyoi ani amagasu nauna punsi mangkre miyoi lakh mariga lising yangkhai haujiksu ichaugi awabadi adumak mayoknare haujiksu khudong thiba leigi mathakta ising chelibasi Moregaon district ta Kopili turel ne aduga atai district singdade turel singi ising mai hanthanakrabane Nagaudana miyoi lakh ahum hena aduga kasardana miyoi lakh ama amadi Moregaudana miyoi lising nifumuk ichaugi awaba mayoknare Nagalamaromda relief camp ta leiba miyoi singi masing yenglurabade khwaidagi yamlibasi Kasar district ne district asida miyoi lising 35 hena relief camp ta changjafam logduna leiri aduga Nagaon district na miyoi lising 8 muk khaktane Kasar District Administration gi yamdrabada official kuntrana khuyek thaduna Assam gi CM Himanta Biswa Sarmada wakatche ma pishalakre masida barak tampa ke Lakhipur gi BJP MLA Kausik Raina duty de leiba personal singda hauna lonchat kaina ikaiba pi kihalli amadi khut thai habagi maral seri Assam Civil Service natraga ACS cadre singi integrity da sokadaba wangang kayasu ngangi haina wakatchero lasida palle All Assam Manipuri Youth Association Amiana Sinduna Silchar Rajibhavanda Nomagi Oiba All Assam Manipuri People's Convention come the precious day in Lisingani Kunithoi Pangthokre Assam da Manipuri Singi Oina political economy amadi atay problem amadi issue sing haiba hiramasida khananayake Manipur ki Chief Minister N Birenna athoiba mithungoi nangasi thoromasida sarukyake Thoromga mari leinana warip ahum yetnaba amata leitana yanake Warip sing adudi Amiana Changshiliba Kongthang asi Changsinbada ayet palaitana mayam punna Changsinminaba. Anisubada Anoba Atopa Loop Sing Natraga Anoba Ambana Autonomous Council Karigumba Tanba Tarabadi Punna Chatminaba Amadi Assam da Lairiba Miyamgi Mihut Amadi Manipuragi Lengbirakpa CM N Biren Masamak Natraga Mahak Natharakpa Minister MLA Singa Punna Assam Government ta Okachiro Sing Pishinba Haina Lepna Ke. CM N Birena haikibada Assam da lariba Manipuri sing amatoina lingzel manana ipai puna thambiraba chatna kanglon thaksi khasi ngakna thambiyu amadi silchar da lam piragade Manipur bhavan amagasu sananaba achangwa selpham puthokani hairamke aduga Northeast phaunaba yaba Jiribam da so aeroplane macha taba yaba Silchar Guwahati Imphal amadi awangnong poksing da phaunaba yaba thorangsu leire haina CM na makhatana phongdoklamki Ngasigi Thoramasida Ketrimayum Kundal Singh, Amiyagi Chief Advisor na preside tauki loinana Manipuragi El Susindro Minister CAP and PD loinana atay masak na arba miyoy kiana saruk yaki. WMC gi Lifetime Achievement Awardee Moirangthem Nil Madhav ki yumda ngasi miyoi chamaga yangkhai mukna phamkhiba mifamda Barak Valley Zone gi Women and Child Secretary Ketrimayum Kalyanina miyambu taran okay Assam State Unit ki Advisor Chingsubam Nabkumar na mifam gi nunggi oiba warol thamki CEC gi Organizing Secretary Kaisam Sanjeev na mamangi mifam kayagi matangda paudam thamki Sinam Major na preside taukiba mifamasida CEC gi Vice Chairman Dr. Ken Chan su warol thapkya thamki Assam State Unit ki Joint Secretary Mutunguna Dhona Ireicha Singh nungsi chanana leiminana bagi matangda wakalon sagat pinaba miyamda haizaki amadi Barak Tampaki constituency khudingmakta unit sembagi matangda su warep lauki
Barak Tampaki Silchardagi ngasi ayu Kasar District Police na punna Rohingya kuntaruk detain tawkhre. Hariba Rohingya singasi Jammu dagi lakpane. Makhoi ngarang thangzanumit Kamakya Railway Station da thunglaba matung by road Silchar lakhe. Makhoi gi manung dagi tarani thoina angang pisa ngaktani sanglaba chahi ani mukki matung da India Myanmar border trade yamna thunamak hauragani so haire. Samata Sahitya Academy India na Mumbai gi Dr. Ambedkar Road laiba Damodar Natya Grahada ngarang pangthokiba Academy asigi National and International Sahitya Conference ki thoramda Manipur dagi Dr. Naurim Sana Tomba Singh da Global Achiever International Award English ngani kuni thoi amade Dr. Konthauzam Bimola Devi da Mother Teresa Iconic International Award English ngani kuni thoi piduna ikai khumnaba utkre. Dr. Naurim Sana Tomba MU Manipuri Department Assistant Professor Oiri aduga Dr. Konthauzam Bimola Devi na CI College Bisnupura Assistant Professor Oiri bine. Lamding WhatsApp group ki thongmi singna ngasi khongjom sapam lekai sapam mayai lekai de leiba hizam Sana Tomba amadi maki machanupa naitom pokchaba chahi taru khakta suriba lamngan ba Mapa macha animak cancer naduna kham thengna ware haiba pau tabadagi lupa lising tara mateng pangkre amadi lamsang kendragi manung chanba lamphel yaifale kaida leiba thongnauzam rabi gi machanupa chahi ani khakta ngariba angang mangal sana thongnauzam thamogi anaba ma leibadagi layengnaba paisa leitadagi leitabagi video ama thengnabadagi imung asidasu lupa lising tara amagasu mateng pangani haina President Ajit Sorok Khaibamna Thadorokpa Chirol Amana Khangalakle. Nagaland Lenga ki Core Committee on Naga Political Issues na Nation IM ga Center ga Wari Sanaba Makha Chathanaba Haizarakre. CM Nephew Rio na Makok Oiba Core Committee asina ngarang thangzana made Nation IM ga pung kaya chupna phaminakhe. Panbayabadi Center gi interlocutor oriba A.K. Mishra na mamangi April thada Nagaland laklamba adugi matung IM gi luching basing New Delhi da chatkhi amadi mamang cheolda Nagaland da halakhi adubu Center ga makhoi makha tana wari sanaroi haina yamna warungna phongdorakhi adubu wari sanabatana santainaba ama purakkadoribani haina Core Committee na IM da wari makha chathanaba haijarakibane. Manipuri Sahitya Parishat Tripura Amadi Tripura gi Socio-Cultural Organization Lamyanbana Punasin Langduna Ravindranath Tagore Amadi Thakur Navkumar Singh da ikai khumnaba utpagi thoram ama Radha Madhav Mandir Chandrapur Agartala da ngasi pangthokre. Thoram asida AMC gi Mayor Deepak Mazumdar Chief Guest aduga RK Jitendrajit Educationist Amadi Writer amasung Elangbam Kalenjau Singh Guest of Honor Oina Amadi Srimati Raj Lakshmi Chaudhuri, Vice President, Tripura Ravindra Parishat Agartala, Sanjeev Dev, Editor, Northeast Color, R.K. Tarunjit Singh, Joint Editor, Marup, Prafulo Vijay Singh, President, Lamyanba Amadi, Seema Devnath, Councillor, AMC na Special Guest Oiki. Thoramgi manung chana Thakur Navkumar Singh Sarani Haina Lambigi Ming Thonbagi Signboard Chief Guest Deepak Mazumdarna Hangdoki. Thoramasi Manipuri Sahitya Parishat Tripura gi President Dilip Kumar Singhana preside Toki Haina TH Nil Kumar Singh General Secretary Manipuri Sahitya Parishat Tripura Amadi KSH Madhavi Singh General Secretary Lamyan Banapuna Thadorokpa Chirol Amana Phongdorakle. Miyoi kunithoi tongba tara airplane Nepal gi Mastang district manung chana Lamche Turel gi machilda ngasi kaikre. Nepal Army na khangalakpa matungina aircraft asigi status hauzik phawba chapchana khangbudi ngamdre adubu thengna phongba pawmagi matungina Indian mari yauna tongba mangkhriba Nepal gi private plane asi Mastang gi kwangda phangle haire. Nepal Army na thodok thokpham tamna rescue operation changsinba haukre. Kathmandu da lairiba Indian Embassy na su plane asida tongkiba Indian passenger singi imungi miyoi singa toina pau phaunare. Tara airplane asi Kathmandu dagi kilometer chamaga kunmanga lapna laiba Pokhara dagi paikhat kibane. Tourist sing na yamnamak pamna ba amadi laifam amasu wariba Jomsom tamna paikibane. Aroi bidanga sigi tentakpa maroiba pau khara.
Ising ichawna maram oiduna yeithokhtuna leirakhiba Assam State ki Higher Secondary First Year Examination English ingani kuni thoigi oina anoba schedule release tawkhre. May 19 dagina May 12 fawba pangthokadaba HS First Year Examination ase lagliba June 6 dagina June 9 fawba pangthoklagani haire. Dolu Chabagan gi eviction tawkraba imung khudimakta lupa lakh amamam compensation oina pigani haina Assam lengakna lauthokre. Nauna Sakiba Lakhimpur Cancer Cure Center gi siling kaiduna tarakre. GMC na piri bai singasi konlik chambagi fawba matik chadaba maramna sarasi gi tongan mafam kya da thakna bai sing phangdabagi awaba mayoknari. Asida sunatana isingasi sizinaruba miyoi kaya phuri phurang tawi habagi wakat kya su lakle. Assam Cabinet na Religious Minority Community tarukta Haibadi Muslim, Christian, Sikh, Buddhist, Jain amadi Parsi gi miyoi singda minority certificate pibagi warep Assam Cabinet na laure haina ngasi Minister Kesap Mahantana paumi singda khanghalakhi. Manipur gi Ukhrul District ta pangthokiba Siroi Lily Festival inglisingani kuni thoida chathakiba rock contest ta Mizoram gi The Prophet na first prize laurakre. Ngasi Union Minister R.K. Ranjan Singh na Mizoram University da Research Scholar Hostel amadi Faculty Development Center hangdokre. Mizoram lengak na angur gi wine seize tawba BJP na kannem torakle. Meghalaya gi hauzik sabagi thabak chathariba assembly building gi dum kintharakpagi matangda IIT Guwahati na thi humba chatharagani haina CM Conrad Sangmana khangalakle. India ki khwaidagi chawba sana ton million chaniga kunithoi hena leiba sanagi khoni ama Bihar da phangkhre panbayai leibaga sigi gold reserve ki chada nifumari Bihar da leiribane asumna Bihar gi jamui gi manung channa karmatia jaja amadi sonoda sana leiba thengnakhi. Madhya Pradesh ki Mandla district ta pangthokiba mela amada pani puri charubadagi food poisoning oidina angang marfutara taret hospital da laikanakre. Punjabi masak naraba saisakpa amadi Congress luchingba Sidhu Musewala bo Punjab ki Manas district ki manung chanalaiba khunamada ngasi kahenba singna nongmai round kaya kapsinduna hatlamle. Ngarang khakta maki security lauthokibane. DGCI na Indigo Airlines ki mathakta lupa lakh mangagi penalty thamkre. Akhinaba khudong chaba pigadaba nupamacha amabu Ranchi Airport ta flight tonghandabagidamag DCGI na action asi laukhalakibane. Dhaka phauraga chatpa Agartala Kolkata bus service lakliba June 10 dagi amuk hauragani haina Tripura lenga ki maikaidagi lauthorakre. Bangladesh India passenger train service chahi ani leprabagi matung ngasidagi amuk chenba haukre. North Sikkim district ta gari chingchep ta yungshin kibadagi Maharashtra dagi lakpa tourist manga amadi gari asigi driver punna makhoi taruk laikhidre. Thau watpagi awaba mayok nariba sel na khwang koiraba Sri Lanka na Russia dagi thau laukre. US Vice President Kamala Harris na lebaga sida assault weapons ban tongnanaba haikre. Amadi payload puba North Korean drone ama Jammu Kashmir gi Kathwada police na kapthakre. Ngasi gyona di Arambai News Guwahati da maitilon gi pau sandok jaba matang installation jaba ga loinana tabiri basing bo amukhaso hanna khurumjare.